Pausada yumpham oiba mar oiba pau kharab det tawjari. Nubidang kaktada curfew lairagani mi punba thengkigani economic activities sing hauba yankre. Manipur da COVID-19 laisat ki chang singthaba yana anthabagi phibam ama uba phangdragaso. Tangai fadaba maram kyadagi ayuk nongthil da thamlamba curfew Louthokkre aduga nubidang waramge. Pung tarukdagi ayuk ki pung manga phawgutama curfew lairagani. Manipur laga ki Chief Secretary Dr. Rajesh Kumar na thokpa order amagi matung inna Haiba night curfew asitha asi kunithui phawa chanagani haire. Curfew Louthokkhraba sumakhatana mi yamna punba yatabagi athingbadi adumak laikhigane. Lining laison gamari letaba thawdok wathok sing pangthokpada mi kundagi hena punba yaroi. Masigi sumathakta positive oiba mi yamna leiba mafam micro containment zone lauktoktana Manipur police na akan bamung dangak senduna thamgane. Nauna positive oiba thengnaba mi singsu ningthina isolation tawnaba singane. Health Department की माइके दगी vaccine काबा की थबा contact tracing तौबा testing तौबा की सांग हेंगना बहोना गने हारिबा कांगलोन सिंग असि मपुंग फानंगा नचननबा डिस्ट्रिक्ट खुदिमकी एसपी सिंग ने यंगसिन गदबने मखातना आयाबा पीरबा थबक थरोम सिंग ददि मणिपुर लेगा के डायरेक्टोरेट ऑफिस सेक्रेटरिएट डिपार्टमेंट अमदे इंडिया गवर्नमेंट के ऑफिस पुनम ग्रुप ए की ऑफिशियल सिंग थबक काबा हौगदबने लोइदना मखाताबा स्टाफ सिंग गिना चादा कुंट्राम दो की चांगदा रूटीन नाइनक कहन गदबने Information and Public Relations Power Department Fire Service PSED, CAF and PD, Home Health Relief and Disaster Management, Forest Environment and Climate Change, Finance and Treasury Police Department amadi District Administration ki staff punabak mahusagum thabakab ahugadabane. Impal Airport sumhausagum mapung phana hanglagane insurance company singi oina Akang napa matam da akang napa staff kharaning thauka ba yum sagai sa amade irai namit ke pung tara dagi nungthil pung ani makai ba ka ba yagane postal service abu banking service singki wena su harba nabit asigi pungpam asimakta da thabak tauga da bane ado moi number bank singki wena di government abu non government organization singki kudaki transaction khaktamak salai ga da bane state asida leriba tongan tongan ba ana layeng chang punam mapung phana hang ba yagane masida sunatana pharmacy Veterinary gi hidak jon ba dukan sing ang bayaragane thangal kaithil amadi pauna kaithil na taba atopa mafam sing dalaiba mit layeng pham optical store e pung tara dagi nungtul pung ani phawba ang bayaragane orphan home children home observation home na sing ba child protection service sing mapung phana charai ba yaragane ICPS ki makhada leiba home delivery service sing mapung phana mathau to ba yaragane Lau simu buga mari lain ba thabak thorom punam mahusagum chathaba yaragane loinana har tilhat hidak lau simu bu changba khulai sing joliba dukan nga amadi jumda jokpa sa singi masinjak joliba dukan sing su hangba yaragane rice mill amadi bakery sing matik chaba section thorong lokalaka chalai ba yaragane thangal kaithen da laiba gari ki spare part tire jonpham amadi battery jonpham dukan amam ayupung tara dagi nungtil pung ani phawa nomai ching nataba no ching da hangba yaragane Dugan hang pagi roster sing mari leda DC sing da athoba matam da khangal lagane thangal kaithel ki wang da liba gari spare part amade battery ni sing ba jon ba dukan sing ki oina di numit khoding ki pung tarage nongthil pung ani phawa hang ba yaragane pochai puba truck petrol tanker LPG bolena sing ba ki gari workshop sing pung ba pandage nongthil pung ahum phawa hang ba yaragane stationary dugan Mobile amadi computer senpam sing ningthauka ba yum sagai samadi irai ke pung taradage nongthil pung ani phawba hang ba yaragane khulak amadi lerak sing da manama sing jon ba potpham sing nongbai jing jum sagai samadi irai namit kit ayu pung taretage tara phawba hang ba yaragane adu moinamak potpham sing adu fit taruk lamna phamgadabani loinana face mask sinagadabane potpham amada grocery dukan amam tamak rotation khaidok laga pung taretage tara phawba hanggadabane nga yen jon ba dukan sing ningthauka ba sagul sen amati thangjen amat ke pung ni pandage taraga mathoi phawba hang ba yaragane sangom amadi sangom ke podhok jon ba dukan sing nimit koding ke pung taruk tage mapan phawba hang ba yaragane thangal kaithel amadi masit road ta leiba wholesale dukan sing nimit khaidok laga pung tare tage nimit jungba pung taraga ni thoi phawba hang ba yaragane Nomajing namit thangal kaithel de Impal West ki retailer sing da pot leiba yagane namit asida masit road ki wholesale dukan sing ki Impal East ke retailer sing da pot leiba yagane ningthauka namit thangal kaithel da senapati kampokpi masit road ta kamjong lebak pupu namit thangal kaithel da Bisnupur amati none masit road
Masjid Road Tameklong Jum Sakishan Bit Tangle Ketil Ukulamadi Sandel Masjid Road Porjon Sagal San Amit Tangle Ketil Tawal Amadi Kaksing Masjid Road Tengnopal Irai Numit Tangle Ketil Sochanpur Masjid Road Ziribam Tangjil Mit Tangle Ketil Impal West Masjid Road Impal East Retailer Singapore Bayagane Hotel Amadi Dowling Akang Staff Sing Hang Bayaragani Adumapo Restaurant Amadi Fast Food Chengidi Makatan ating balay higani chana takna pa marama sing amadi hidak lang takna sing bagi home delivery service puno mabapung pana bang thok payara gani masida sunata na NGNREGA gi thabak thoram railway project NSIDCL ADB NPB PMGSY National Sports University Smart City project amadi lenga kamari lenaba sengko jagat pa sing mabung pana thabak suba yaragani haina serul asina makatare Makatarakba atop pau ambatana Manipur gi Olympian singki post tarakanipan semba state cabinet ayaba pikre. Niraj Chopra de Manipur lekang lepa krore ama pinana ba warep Louthokkre. Mamang de Olympic Games ta saruk yaruroba ama dilak kadoriba Olympic Games ta saruk yagadoriba sanaro singi yang laga. Youth Affairs and Sports Department da tongan-tongan ba post tarakanipan creation tau ba yaw na tongan-tongan ba Warip kaya ngasi pam kipa Manipur lenga ke cabinet mi pam na Louthokkre. Tokyo Olympics ta India ki athlete Niraj Chopra na nupa javelin da ahanba gold medal larok pada state lenga ke cabinet na nungai pa pong Louthokkre. Loina na mahak puning thogat point na lupa krore ama kisan pampina na pa warip Louthokkre. Ngasi numidang wadampung mga taba matam dagi aura ka numidang pung mapan rom taba pauba. Si Minister N. Birenda Chiar Louthokkre na pang tokyo cabinet mi pam na tongan-tongan ba warip kaya Louthokkre. Mipam atu da lauki ba warep singi manung da mamang da pang thoki ba Olympic Games da saruk yar roba housing na mapan da tabak tawdun lairi ba Manipur ge. Sararo sing state asida halap matam da pina ba loina da lakatur ba Olympic Games sing da saruk yakatur ba Manipur ge. Sanaro singi da mag Youth Affairs and Sports Department Joint Director ki post ahom. Deputy Director ki post mga amadi Assistant Director ki post tara punna post tara ganipan semna na pa aya ba pikre. Mifam Matung ki matang da Manipur lenga ki wangang loichu oiripo Works Minister T.S. Biswas na hai. Tokyo Olympics da weightlifting da silver medal fangla krabi saiko mirabai janu da additional SP Sports pibagi wapam cabinet na post phekto da ayaba pikre. Games asida hoki masana da India ki team da sanar kibi pukrambam Susila da Inspector of Police Sports ki pham pina da pamifam aduna warep Louthokkre. Loinana boxer Samdet Chabam Sarjobala Devi na maparlamda tabak torong padagi. State asida alapagi apamba pangdorapagi matungina makna mapanda torong tabak kaduga chana bapam ama Manipur lengang na pinana ba warep Louthokkre. Yuria pangandapagi kumbi yaw na machi masida lomising irang aurakre. Kung ginong tiyang na chubadagi matam chang na ising pangdadun laupan mayarudraba matung da yam na wana ising chingduna. Laupana ki palofam sing har chaibi yaraba matam masida yuria pangandapagi. Pangandabagi mayukta kumbi yaw na masih laumi sing irang haurakre. Laumi sing kumbi sedupur gi akoy pada kongjang chat kibaga loina sara yan bagi kongjang sang silure. Kumbi Urban Development Committee ke UDC kumbi apun balaumi sin milo. Kalsal amadi Bhartiya Kisan Sangran pun nasukut samna duna kumbi. Sedupur dagi hauraka kumbi hauktak pat pau balaumi sing kawai ba wakat kongjang ama pang toke. Wakar kongcat adu da saruk yaki ba laumi sing amadi miyo sing laumi su mini laingak matau tau. Laumi sing mapi tahan ganu laumi gi yek na ba laingak ki laibak ki yek na ba ni abada sing ba wai sing iba playcard pa iba ga loina na. Kolau sing su lau ki aire. Madu ki patung da kumbi setupur waiting set na pi manga yaw na miyo tarit na yuria har pangan da ba ki mayuk da si trip hau ba. Sarahin bagi kongjang chansin ba hau ki ba ne. Cara henbai kongjang adu da KUDC ki working president Namai Tem Prakash Kalsal ki general secretary Wahengban Janjit Singh Moirang Them Apan bi Devi Khangembam Santi Wahengbam Manichau bi Devi Kaisam Sanatom bi Devi amadi Haubum Saroja Devi na saruk yake ngasi chat ki bawakat kongjang adu da saruk yake ba laumi sing na pangdorok pada laumi sing matam chan har chai ba pangdaba asi lebak thibane har matam chana chai rabadi pothok hantar pa matam da Madugi teksa kanana pugani laumi sing hingna sen gadoribra hangke. Lengang laumi sing su mi oina ubiyu Bistupur district ki oina sarak na yuria bek lising umpurum tangai fadaba laibada. Bek lising kun jauna district
agriculture office da piraktaba haibasi lebak thibane urea har matek chana lomi sinda phangandana karamna pothok chathok hena pothok ngamgadoribeno angle Layangar lomi sigi punsida sanabi betok piro aina KUD sigi working president and prakas na phangdorakle Mioi terete state award lan Thokhre mirabai chanu dil palak mga pikre Lebaka sigi mafam atay da pangthok na bagum tare suba national handloom day ki tharom ngasi Manipur dasu pangthokre Phisabi ani amari kuthaiba mga tilupan lak Abam gi state award lan Thokhre Olympic bronze medalist saikom mirabai Olympic silver medalist saikom mirabai chanu tilupan lak mga gi senpam su sinagre Secretariat North Block to Labor Minister ki Office Conference Hall da pangthok ki patare suba National Handloom Day ki tharom da Thaunawjam Nungsi Devi Utlau Mai Lekai Amati Sosanpur dagi S Songboy Haukipta State Award for Handloom Weaver ki mana khosinagi mana asida sakhang se Maimonto Inafi Amadi Seloina lupa lak amba yaure Kongbal Kongkham Lekai dagi mga laiba hijam Ojekon ak takhok mapal dagi jumlembam IBM cha Singjamai Kongba Road dagi akom braso kaksing dagi Ketrimam Ganasiam Singh Amadi Jenhag Lamka dagi bi gin khan powda State Award for Mass Crafts person gi mana oina sakang se memento amadi sel oina lupa lak amam gi sel ki mana khosinake loinen State Award gi scheme gi makha da khunrak pam tharo ngangpi ningom thongjau PS hangbila sina kaithan village okrula made Pukrambam IBM Langthabal Mantri Khong Mai Lekai de lupa lak mari gali singni fu gi senpam jo khosinake Tokyo aduda Thoromadu da Tokyo Olympic Games 2020 da weightlifting masana da silver medal fanglaki psaiko mirabai chano Partnership da lupa lak mga ki senpam Directorate of Handloom and Textiles ki bai kedagi pidura ikai khumlaba ka loina da tarhamna okay Mayai ka bachanjak tingna da bhona rubba club ki miwi singi ponsi da singnarak pasi laibak thibane Manipur government chathariba war on drug ki khongjung bu sawatuna kumbi assembly constituency ki manung chana leiba torbung JP ki apunba club organization amadi mara pai bi lopsingna ngarang mai ka bachanjak chaba thakpa jonba miwi sing phana da bhona rubda social development organization SYDO phagok chaw ikhai ki president su siba yaba mong da phoba ga loinana volunteers sing punsi da singnarak pasi yamna leibak thibani aina torbung area sporting association TAS torbung na phangdokhre ngasi phagok chaw ikhai kethil da pawmi sing unabada TAS torbung ki general secretary Arjun Ningthaujam na ai ngarang Nungthil chawrana pung bari rom taba doi da phagok chaw ikhai khulga thangnana leiba kwakta municipal council ki ward number 8 amasung 9 ki lonaba da miwi kharana mai ka bachanjak makhal khara khosinagadore aiba akangnaba pau phangbadagi mangjungna da torbung ki club organization sing ki bhut mangana saba kangbu ama mafam badu jangsin na leikhe Madamadu da hanadagi mai ka bachanjak sinai haina macha khanglaba phagok chaw ikhai makhalai kai dagi TS Vikas Allies Kalamu sahitaraga mapan apop laikitraba subhasantra jawna miwi khara chingnani oiba mongda lakhe Makhoi pu wong pohong tawna da bhona ringai da lakmina ba miwi khara sian khraga khangna chana ba miwi yankai rom khomlaga amuk laktuna club organization singi team adu khothaba awrakibani maduda SYDO gi president ki SI phaba midaida Masin tumba khulai amana thilakpadagi masanga thongna bhona rabasu oithangba kotta mafamani soki loinena atai team members sing asoka pan jawke Mahangna bakhata hai government amadi tongan ba CSO singda war on drug campaign kana sangsing lagai asida Torbung JP area da leba club organization amadi mara pai bi ima lopsing na swangam bathata saru yaduna lagle aduba masagi de khanba mioi kharan covid laisit ki war raba matam masida Mai ka bachanjak makhal kya jolam basi jamna lebak thibani kokta gi CSO sing amde clan kokta gi isil inaw singna ngaragi thogdok adu da chenari ba mai ka bachanjak jon ba amadi volunteers sing ponsi de singna ki ba music adu athu ba puthok tuna puthok pada asoba mateng pangbiyo makha tarakpa atopa pau amadana delta variant asteroid kablaba coronavirus ka bangkha koigadore Malemgi mafum kya da leptana sandorokli ba madi mioi cha kya gi thawai mangan kraba covid-19 gi anoba makhal ama oiriba Delta variant asi jiba amada asteroid kaplo badagi hena ma pangal kangkhalakpa aduka pangka koirba yai haina Malemgi thakta khang hairaba mioi kana section warol thamlakle United States ki University of Minnesota ki Center for Infectious Disease Research and Policy ki epidemiologist Michael Osterholm na piba section warol ki matungina
COVID-19 की अनुबा डेल्टा वेरिएंट असी हानागी वेरिएंट सिंतगी सांदोपकी अमदे मिसी मिना थोकनबगी सांगे हेनगनी अमदे अमुक्त उद्रिब मोंगदा हॉस्पिटल सिंगदा अनाबा थमजिलकनी आइरे SARS CoV-2 हरगा सुखंगरिबा COVID-19 अहानबा स्ट्रेन अदुथकी म्यूटेशन थोक्तुना अनोबा वेरिएंट ओलक्लबा डेल्टा वेरिएंट असी मालेमगी अहानबोइना ममांग सहीगी डिसेंबर थादा इंडिया दा थेंगनखेबने वर्ल्ड हेल्थ ऑर्गेनाइजेशन की डायरेक्टर जनरल टेंड्रोस अधानोम गेब्रियेसुस की मैकेदगी सु COVID-19 की लाइसेंस छंदोरकलिबा वायरस की हाना लेरंबा मोंग मतौदा अहोंबा लाक्तोन हेना मतिक मेय लेबा डेल्टा वेरिएंट चिंगबा अनोबा वेरिएंट चिंग छंदोक्तोना लैरिबा असिना मालेमसे खुदोंग तिनेगा ओहले हाना ससिन वरोल थमखिबा लैखरबने तौइगुमसु COVID-19 की वायरस असी अतोपा लैना मखल किया का येंगनाबदा म्यूटेशन थोपि सांग अदुमक नेमले वायरस असी की मसा तरा संदोपु मतमदा म्यूटेशन थोपि सांग असी तरा की मनुंगदा अमखा कोइरे लोइनर म्यूटेशन थोपि सांग असी COVID-19 दगी अतोपा फ्लू लेहु की वायरस ना सरुक मंगा हेली अमदे HIV गुंबा लैना थोगन वायरस ना सरुक तरा हेली अदुबो सेल मिलियन केना म्यूटेशन थोरको मतमदा हेना तामथि मखल अमदे अदुमक यावरपने आरे मियोय तरुक कानी केजी कुनका मंगा पुलिस ना फारे मियोय अहमदगी थौबाल डिस्ट्रिक्ट पुलिस ना WY टेबलेट लिसिंग अहम सामरी फारे इम्फाल वेस्ट नार्कोटिक सेल की टीम अमर कानी किलोग्राम 25.27 रोम फारे अमरोमदा थौबाल डिस्ट्रिक्ट पुलिस कमांडो की टीम अमना मियोय अहमदगी WY टेबलेट लिसिंग अहम सामरी फागत पंगमखरे मुंबई की रेलवे स्टेशन अहम अमदी अमिताभ बच्चन के मयुमदा बोम थमखरे हाना खेलखरे मुंबई की तोंगा तोंगा मफम मरी द बोम सिंह थमखरे हाना गरक नुमिदांग वरम टेलीफोन तौदुना खेलखरबगी तुंगदा मुंबई पुलिस ना मियोय अनि फारे हारिबा मफम सिंह अदुदा बोम सिंह थमलमले अबिकी मसक खंगदबा अमना तोरकपा टेलीफोन अमा पुलिस ना फंगबदगी मुंबई की मरु इबा रेलवे स्टेशन अहम अमसों बॉलीवुड मेगा स्टार अमिताभ बच्चन की बंगलो अदुदा सिक्योरिटी कंखर अनकी आइन ऑफिसर अमना आइगे इराई नुमिदांग पुंग 9 मिनट जंखै हुमदोरम ताबदा मुंबई पुलिस की मरुइबा कंट्रोल रूम अदुदा टेलीफोन अदु फंकी मदुदा टेलीफोन तोरक लेपि अदुना छत्रपति शिवाजी महाराज टर्मिनस CSMT बाइकुल्ला दादर रेलवे स्टेशन सिंह अमसों जुहुदा एक्टर अमिताभ बच्चन की बंगलो द बोम सिंह थमलमले आरकी आइना पुलिस ऑफिसर अदुना आइगे टेलीफोन अदु फंगबदि गवर्नमेंट रेलवे पुलिस रेलवे प्रोटेक्शन फोर्स न बोम डिटेक्शन एंड डिस्पोजल स्क्वाड डॉग स्क्वाड सिंह अमसों मफम अदु की पुलिस पर्सन के लोइनना हरियाणा की मफम सिंह अदु पर्सन के लोइनना हारिबा मफम सिंह अदु थोनमक चांगसिन के मसुं थीबा हुम की थबक चांगसिन के अदु भाउजुक फावदा हारिबा मफम सिंह अदु करिगुम सिंगने होबा अमदा फंगद्रे अदु मफम अदु पुलिस फोर्स मतिक चाना थमखरे अना मागना हाइगे मदु कियरनब तरुकपा फागी अमनि आना पुलिस स्टेटमेंट अमदा फंगदोखे तालिबान पुंग कुनमरी की मनुंगदा अनिसुबा कोनोंग पाइसिनख्रे पुंग कुनमरी फाटंगेदा तालिबान की खुत्ता ताकिबा अनिसुबा अफगान प्रोविंस की कोनोंग अदु ओइनंगासी थांगचनमित्ता लालौबसिंग अदुना जोर्जान द सेवरगन सिटी अदु खुदुम चनख्रे अन मदुगी डिप्यूटी गवर्नर अदुना फंगदोख्रे गवर्नमेंट फोर्स सिंग अमसों ऑफिसर सिंग एयरपोर्ट द खंफुम आंदोरकले आइना जोर्जान डिप्यूटी गवर्नर कादेर मरियान AFP द आइगे सिटी असि टर्कीना मसा लेंग लुबदगी सेउल असि अफगानिस्तान द हनक हलखेबा तामथीबा द ममिंग चलबा वारलॉर्ड अब्दुल राशिद स्टोम की लाइफमने लेबाक असदा लेरंबा मिरेबा की लानमी ट्रोप सिंग अरोइबो एना लौथोकपा हौरकिबा मतंगबा चानना तालिबान मेथादा अटैक मथंग मथंग चतरुत खोंगंगी अफगानिस्तान के पाक सरब मफम सिंह पाइसिनख्रे नाकालमरोमदा UK की मियोय सिंह खुदकता अफगानिस्तान तादुकनानबा खनख्रे अफगानिस्तान द US न लुसिंग बाय मेरेबा की फोर्स सिंह तालिबान सही कुल्लोम लान थेंगनरमलबगी तुंगदा अरोइबो एना लेबाक असि थादुकतुना चटकीगदौरिबा अदुगा मतम चानना तालिबान लेबाक असि लब मथंग मथंग लौसिलखिबा हेरात लश्करगाह अमसुंग कंधार जौन सिटी क्यामरोमदा गवर्नमेंट फोर्स सिंह सिंगदरखेबगी साथीबा सेक्युरिटी की फिबम असि द यूनाइटेड किंगडम की मियोय पुनमक लेबाक असिदगी थादोक्तुना लाकनरबा ब्रिटेन वार्निंग तौख्रे इमरजेंसी ओइना टेंगबांग पिदुर मखोय पलौथोकनरबा होनबा हायबसि यामना साथीबा अखंगदबा ओइगदबा मरमना मदुदा तांगजनबगी गाइदुन लेतनबा फॉरेन ऑफिस न ब्रिटेन सिंह द वार्निंग तौख्रे मखोन हौजिक अंगंबा पंबैना लेबाक अदुदगी थादोकलकदबनि हायना पौताक पिख्रे मखा तरकबा अतोप पाउ अमदना मिजोराम तमना लाकबा ट्रक मरी असम द थोवाइख्रे असम अमदि मिजोराम की गंखै की वहुतगी चाउन खोथोंगनदुना मिसिमिना फावबा जाउनख्रबा तुंगदा ngarang numidak Mizoram tamna lakpa potpuba truck mari Assam ki Kasar district ki mafam amada thogaikre pawose ki matungina truck singa si Assam ki Karimganj dagi yerum puraka Mizoram tamna lakpane truck singa aduna Kasar district ki Bhaga bazar mapada sakang tapa miyoy karana khamlaga
Gari lamda chatkadabano aina hanglaki maduda driver sina Mizoramda chatkadabani aina khumlubadagi gari mari mak thogai bahaurakibani. Mamangda Assam government order aba thoktuna state asi phautuna Mizoram tamna chatpa truck singda apanba pituna bakhangan gi pasu laikhrabane. Tawdog asi thokbagi pau phangbaga mafam bodu police sanction ton irang adu balaksinana ba honage. Ningchingba yabadi haukiba July 16 state ani ki ngamkhai gi matang tong khanaratuna khothongna padage police person taret sikhiba laikhrabane masigi matungda tha asigi mangada Assam ge cabinet minister Atul Bora amadi Ashok Singhal ajolda chatun state asigi minister singa unaduna wa khanakibane. Nagalani na kumna wari sanara patungda state ani ki marakta lairiba ngamkhai gi chainaba asigi waroisin ama athopa matamda Puranganaba jana cherol kudek pina kibasu laikhrabane. Amromda haukiba July 16 Assam amadi Mizoram gi lona bangamkhai paring telamgi wahudagi nagalanege Khunja singi marakta kuthokna badagi misimena yaukiba tawdok aduga mari leinana thamlamba national highway blockade toikiba lairabasu makhatana khutbu kharana thingjinduna thambadagi Mizoramda pusingada hidak lamthak puba gari singjau khelapa ngamdana laire haina agency dagi fangba pau amana haire pau asina makhatana pallibadi state ani gi barakta ngamkhai gi wahauda thokiba tawdok adu aduma khana thogandanaba state ani gi mari leinaba sina khudek pina khraba matungda sana thangnaba nomada changdaba yadaba polam sing amadi hidak langthak purapa gari sing Mizoram gi ramakta Assam National Highway 306 the gari sing chaklak pa haukibane mari leinaba district deputy commissioner singi bai kaidi gesu ahriba gari sing adoba aso engam togantanaba ngak sengani haibagi thajaba pikhrabani atomana makhatana korbu karan lambige sarugasi da thoraktuna truck gari sing adu changba thinglakibane pawasina hai hariba gari thingbagi thabak adu marwaina Assam gi Lailalpur gi mafam sing da thokpare Bluetooth headphone bokhaibada sikre study jing da mahaki Bluetooth headphone device adu sinari ke da mahaki manakong da bokhaibada gi masaga chahi kani panchuraba mi ama sikre aina Jaipur police nanga si phangdokre Rajasthan ki Konung district Jaipur ki Chaumu town ki panung dalaiba Wadhefor ya khunda Rajesh Kumar Nagar na mahaki jumda competitive exam amagi thabak tawduna study tawbada ngarang tawdok adu thokibani aina police na aike Magna Bluetooth headphone device adu electrical outlet amada plug tawringeda madu magna sinakibani aina police ki pawge agency PTI da aike Magna madu tawringeda ikhan khangutana mahaki manakong manung da device adu pokaira kibadagi mag wan thake mag private hospital amada pukat ki adu mapam adu da kanana bagi leng satar ko da mag lai kidre magi nagong ani mak adu sathina sokre aina makoina aike Miyoy adu wakal tabada phibam da facility adu Miyoy adu wakal tabada phibam da facility adu da pukhalake hospital adu layeng satharinge da mahak lai kidre aina CDP Nayak hospital gi doctor LN Rudalan aike Miyoy adu cardiac arrest tawbada ki sikhiba rambayai aina doctor aduna PTI da aike police ki matungina Rajesh Kumar Nagar sahi asigi February da longkhre masin manaw sing manung da bhana khwaidagi halne Akali naha luchingba kaptana arkre Punjab ki Mohali district da camera da mami taw khiba sathi ba miyat abada ngasi ahu akali dal ki jotuing ki luchingba ama kaptana arkre district adu ki Mataur market tamha ki sports utility vehicle SUV ki manung da bhangna hek phamta ke taw da maikum upa Aitaker mari ki manung dagi arina magoda nangmaina hanhanna kablake mafam adu da khiliba CCTV amada thawdok pumbadu ki mami taw ki amasong Naumay kapasing aduna beki ara su khangnaba bhairoi luchingba adu kinamakta ngaidun leiriba adu su ulle Mr. Medokhera property dealer amagi office ta chanaba aduda lakibani maki khawriba gari aduda makna hek phamthabaga miyoising aduna naumay kapa hauraki madudagi makbo pandraba senba takhe mangonda naumay maru kullom kapki amasing naumay na sokpadagi mak seki aina police na aike Laikidraba ahong ki masak maming khangle Cycle police station konba monjang amadi ting pipum village ani ki lona ba mafam amada ngarang ayo angan bal sakang dabasing nongmai na kapton alam laba liberation tiger of tribal LTT ki kader ang masak maming khangba khamba kaloina postmortem tawrab matung imung manung ki pewsing de kosinagre pawasina hai laikidraba makhoi adudi lalholup asigi commander in chief khaikho hau khongsai elias haupu sayeng hegani thoi apok laikidraba lonthang khongsai khaikho haugi majanupa Let me lun khongsai sahi kungani thoi amasung khaikho augi bodyguard saikho san khongsai sahi kungani thoi apokpa saikho semni aire makoi homak noni district ki long failun balance dagini makoi noni romda leiba jarakta budagi cycle da leiba mari matagi jumda changja pham lodon lairakhibane
Makoyom Cycle Police Station na konba monjang amadi tingpi bung kul ani ki lo na ba mafam ki labuk amagi lautang sang amada jarik tuna lairingai ngarang ayo angan bada atopa lal hulup amagi kedar sing ni sing na ba masak khang da ba kulai pai ba sina nomena kap tuna alam bane haire laikedraba khai kho hau khongsai gi masada na maru taruk rom pan bagi mafam lairame maki machanupa lightmel lun khongsai da makok tuna mai ama pale aduga mahake bodyguard psychosan khongsai na ngaksam da ngai maru ama pan bagi mafam lairame Makoy hum tumlingai da khulai pai basing atuna faraga yapna nakpa mafam dagi nangwai kapla hat poiram baye aina khunja sina phongdorakle sana bagi pau amada substitute Malcolm na extra time da chankhiba goal na Brazil mai paktuna goal loi lohonkhre Tokyo Olympic Games gi ngasi sana ki banupa gi football competition gi final match da substitute oina sanglakhiba Malcolm na extra time da chankhiba goal gi mating na Brazil na Spain bo goal ani amada mai thiba piramlaga goal medal laukhre Final match asi sanaba horopatagi team ani ke sanori sing jamna lamba manarakpagi matam kuina manarakpadagi matam kuina goal account hangdok pagam nakide Brazil gi sanori sing na ball pai gi sang khara wangkrabasu goal onthokpagi tanja phangkide sanabagi kunthagani pan suba minute Brazil na phangkiba penalty ama team gi sanaroi Richardson na kausin bada goal ehawdabadagi mangjil tharamba ya ba kodong chaba mangjake team ani ke sanori sing na makhata na sanarpada goal chanchina na bahona rakhiba sing adu aremba taduna lakhe Mes ke han bahar ki matab loisin kraba matung injury time gi ahapa ani soba minute Brazil gi sanari sina chatharaki ba attack amada Dani Alves na pirakpa pass ama teammate Matthews Suhana goal ama chansindun ama sonoda mangjil thage ani soba hap sanarpada Spain gi sanari sina akan ba attack sataduna equalizer oina da bahona rakhe sanabagi humpuga ma thoichipu minute Spain gi sanaroi Carlos Solan pirakpa pass ama treatment Michael Oyares balna goal ama chanduna amamda manhan bangam ke Extra time sanaba horopadasu team ani gi sanari se akan balamba mayuk na mai pak na da khona tuna lakhe Mes gi sam masuk na nipan suba minute Brazil gi sanari se na chatharki ba attack amada team masi gi sanaro Anthony na semla payam na phajaba khodong chaba amada substitute oina changlaki ba Malcolm da goal ama sansinduna ani amada mangjal tharake Extra time gi ani suba hapta Spain gi sanari se na goal handopa ngamki da badagi Mes asi Brazil na ani amada thoiduna goal medal lauke Atopa pau amadana Tamenglong da samusi na duna medical team gi kari singkat kre Tamenglong district ki Tamai sub division ki manung chana laiba kadi khulda lega ki medical team da covid vaccination amadi awareness ki damang chatwada lambi da gari puthaki bada ki samusi na duna gari singa do singkat na mateng pangkre Tamenglong da ki phangba pau asina hai au ki ba saul khara asida tong lep na chu badage Tamenglong gi lambi emba phibam jamna chokna leire Arubida content sing asigi maru iba pau khara asiba pau tamjariba Manipur local news YouTube channel amari Facebook page asidagi yang biri bupuna mapathaga sari channel asina tomta kanarabadi subscribe tawbi ribasina subscribe tawbi ramoloina like and share tawus kawi kan puna mapo amuka na thaga sari